Pung Barota Adriana, good morning, Isaac. Good morning, everybody. Yarikati mobile da record lauraga YouTube da Facebook da maina thadok pidanaba nolukchei marandi PPI ke ka tauraga thawaina phajana semaga maina lakhide aduna asoiba ama hek yaugi kanda mi khara lei mi ge asoiba se ngapi na ba ngai ba nataba mi ge asoiba duda thabak khara suhorage hadana Media server tabak suba kangulai, moi itu berta tabak pibi dan orang cakap ni. Aina ngasi aku tahu jaga tu si stand up comedy itu tahu jaga. Aku macam program si tahu gadra na terkait tahu roidra hai mesti ngarang pung tara padai dah kami aduna pullaga rehearsal ke tahu madu ma panghauge ngasi yang hana tahu jaga Joseph aduga thangjam nawi koi che thoi konjel ga chariba jeni goi konjel ga sabiriba inau thangjam nawi aduga pong chong gi konjel ga sabiriba inau kan jit koi hum uchagdawni matam yam sang longjaroi ge ai mate tawjarake aduga lushage nopasi asuki matik kanai ai koi sugar fava hantha liya idana doctor singna haidi aduna no pasi herbal life ki chinau sinadi no ningdrasu moidi kamai toge bo moi khara punsi laga smaina thawaina no ningdrasu adumaina thawaina Semada yang wana nui adubu, aku mayambu nokhan bada nokhan mana bada waktu orang lagi jadi bak comedian aku amani lah agadi suaidana noksinna bana tana nundagi nokadra hai dengan khanjar ka dokter apa ni? Ayah mesti atin bawari macam kali jaga, ujikan bagi wari li besar kambat hoy bagi lagi Mahabharat ke tu wari si tanindre. Aduna mayam interest lagi kata ba kuajarda da semba wari macam ni jaga. Soro sarara seidrigeira saudrigaura sorira sani o. Soro sarahai ba mayega se lari ke han ba mayek ni. Ye kokho gogong cho brajjo nyoto tho do dho dante no kokho go mo. Kokho gogong hariba mayega se benjoin mayeg ni mayega sigi iroi beda khanta to haiba mayeg aduna loye